ꯁꯤꯒꯤ ꯆꯩꯔꯥꯎꯕꯁꯤꯗꯒꯤ ꯃꯊꯪꯒꯤ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯩꯉꯣꯟꯗ ꯆꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯈꯨꯔꯨꯝꯂꯣ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯥꯁꯨ ꯏꯆꯦ ꯏꯟꯖꯥꯡ ꯊꯨꯝ ꯈꯔ ꯀꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯉꯦ ꯃꯃꯥꯡ ꯆꯍꯤ ꯊꯨꯝ ꯀꯩꯝ ꯏꯆꯝ ꯆꯝꯕꯗꯨꯐꯥꯎꯗ ꯈꯥꯡ ꯉꯝꯗꯦ ꯆꯍꯤꯁꯤꯃ ꯁꯤꯅ ꯑꯩꯈꯣꯏ ꯀꯥꯒꯤ ꯗ꯭ꯔꯦꯁ ꯃꯨꯛꯈꯥꯏ ꯌꯥꯝ ꯍꯤꯟꯗꯦ ꯌꯥꯝꯅ ꯃꯣꯏ ꯌꯣꯡꯆꯥꯛꯁꯦ ꯅꯪ ꯈꯔ ꯈꯦꯠꯇꯣꯛꯎ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣꯏ ꯀꯩꯒꯤ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯀꯩꯗꯧꯒꯦ ꯊꯨꯒꯥꯏꯔꯅꯤ ꯈꯨꯠ ꯊꯨꯒꯥꯏꯔꯅꯤ Good morning mayam ngasidi sajibugi nongma panba cheiraoba numitne aduduna aikoigi video bi yengbiriba amadi akoi YouTube family mayamda sajibu cheiraobagi happy sajibu cheiraoba chahi anobuna lakpajida mayam ana yek yaudana nungai yaifana leiba oibiro blesi baniju lai katnanaba pose khitang hekena mathak kakhala ine thoi nang pairose Ma'am, happy Holi nate happy sajibu cheiraoba happy cheiraoba happy cheiraoba nasidi cheiraoba ne like na ba injang hi ne na ba komprak he ne very good like na ba komprak kitang heke bye ngo yam hai yam tu yeng jab leng de leng de bi de pai ka dong ni ko tu leng de ba kobi jam chawe leng de na mo ko yo kobi pul lai de ka thoge aduga hama awag lepar laga thame tu kobi pun jidi me yam chaw he thoi blesi muk chaw ba ngakta ubro blesi muk chaw ba ngakta koi kobi pun jidi ko lenganu lengdana pai ka da ba si leire adaga yendem leire sida hangam phajaba ma ju len thalage Lenthalo hangam leire si lai katna ba koi thithoi ga blesi bani hekpala ine ado hujik makha da mama da piroji ko sidana imoinu gi hana khar katle haidi akhoi di laindau leitamnina laindau leitabnina chumme adi katpham do khoi di laindau leitamnina sidade imoinu da sum katpa haitare mayam hoje akhoi cheiraogi thabak mai ni sila hoji wangang ma changdre haidi ngasidi akhoi mi taruk tare chupundore ha mi tare ni par mapan naigadra taruk tare naigadra horen mayam laga khangani aduduna akhoi di single stop siga ngasidi induction ji yabirena induction ga sigida paragani silana sona thongba thakpa hore silana ngamnaba adum honarani sila zaiga gi nupana thoi bidabani mane ado mara thana dabani tare to sidaida thoina dress yengo mari cheiraoba gi yam thi phajana nana setkre phane ka ma sechani ne mara upude singtho sechagri ne silana singthana de ja angonda piri ba thabak myam je sidaida hoji ai yongcha khetpa gi thabak ni chanam khokpa dagi se sing chanam mari mapang chemba ana moy na pi shemi khoi nasidi cheiraoba gi shemi moy lakne ba du ayu ubro si pot chanam khokpa su ubro tu sede chanam lai sidana yunchak papagi maningda yunchak lai residi yongcha se resina khekero Gare ha hajani yongcha se nang khara khetu ulaodana
ꯀꯩꯒꯤ ꯌꯣꯡꯆꯥꯛ ꯈꯦꯠꯄ ꯀꯩꯗꯧꯒꯦ ꯊꯨꯒꯥꯏꯔꯅꯤ ꯈꯨꯠ ꯊꯨꯒꯥꯏꯔꯅꯤ ꯈꯨꯠ ꯊꯨꯒꯥꯏꯖ ꯈꯨꯠ ꯀꯥꯏꯖꯖꯅꯨ ꯀꯩꯅꯣ ꯈꯨꯠ ꯈꯨꯠꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯕꯛꯇ ꯌꯥꯔꯣꯏ ꯆꯥꯃꯁꯅ ꯆꯥꯕ ꯅꯪ ꯆꯥꯃꯁꯅꯁꯨ ꯑꯗꯨꯝ ꯆꯥꯏꯗꯨꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣ ꯊꯥꯋꯥꯏ ꯆꯣꯡꯕꯗ ꯃꯣꯏꯅ ꯈꯨꯠ ꯀꯥꯏꯌꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯣꯔꯛꯑꯅꯤ ꯑꯁꯤ ꯂꯩꯁꯥꯕꯤꯁꯦ ꯃꯈꯨꯠ ꯀꯥꯏꯌꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯊꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥ ꯑꯅꯨ ꯅꯪꯅ ꯄꯤꯔꯛꯄ ꯐꯤꯗꯣ ꯑꯩꯅ ꯆꯩꯔꯥꯎꯕꯗ ꯑꯣꯏꯅ ꯁꯪꯒꯥꯔꯦ ꯑꯗꯨ ꯅꯪꯒꯤꯗ꯭ꯔꯣ ꯑꯩꯒꯤꯗ꯭ꯔꯣ ꯏꯕꯥꯅꯤ ꯑꯃꯃꯝ ꯐꯗꯤ ꯑꯣꯏꯅ ꯎꯄꯤꯔꯛꯑꯒ ꯐꯗꯤ ꯐꯤꯅꯁꯨ ꯌꯥꯟꯕ ꯌꯥꯕꯅꯦ ꯄꯥꯒꯤꯅꯧꯔꯦ ꯆꯩꯔꯥꯎꯕꯗ ꯑꯅꯨ ꯌꯦꯡꯉꯣ ꯅꯆꯦꯅ ꯂꯣꯏ ꯃꯨꯟꯈꯤꯗꯣꯔꯦꯀꯣ ꯏꯅꯦ ꯅꯪ ꯀꯣꯏꯔꯛꯏꯔꯣ ꯍꯣꯏ ꯀꯣꯏꯔꯛꯏꯅꯦ ꯍꯥꯏꯃ ꯀꯩ ꯂꯝꯗꯩꯅꯣ ꯏꯅꯦꯁꯤꯕꯣ ꯐꯃꯨ ꯁꯤꯐꯥꯏꯗꯒꯤ ꯈꯨꯝꯂꯧ ꯁꯤꯐꯥꯏꯗꯒꯤ ꯏꯅꯦꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯁꯈꯤꯇꯨꯝꯕꯤ ꯁꯈꯤꯇꯣꯝꯕꯤ ꯀꯧꯋꯦ ꯈꯨꯝꯂꯧ ꯁꯤꯐꯥꯏꯗꯒꯤ ꯋꯥ ꯏꯅꯦꯁꯦ ꯈꯨꯝꯂꯧ ꯁꯤꯐꯥꯏꯗꯒꯤ ꯗꯦꯜꯂꯤꯗꯅ ꯀꯩꯗ ꯂꯥꯛꯀꯦ ꯈꯣꯡꯅꯅꯦ ꯑꯣ ꯈꯣꯡꯅ ꯂꯥꯛꯏꯕ 이니지디 ꯌꯥꯝ ꯀꯜꯂꯦꯍꯦ ꯈꯣꯡꯎꯞ ꯁꯤꯐꯥꯏꯗꯒꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯈꯣꯡꯅ ꯂꯥꯛꯑꯦ ꯂꯦꯄꯣꯠꯇ ꯇꯣꯡꯇꯦꯗ ꯂꯦꯄꯣꯠꯇꯗꯤ ꯈꯤꯇꯪ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ 에어포트ꯗꯤ ꯈꯤꯇꯪ ꯇꯣꯡꯉꯦ ꯑꯗꯒꯤꯗꯤ ꯀꯨꯝꯗꯣꯔꯦ ꯂꯦꯄꯣꯠꯇꯒꯤ ꯑꯗꯒꯤꯗꯤ ꯑꯩ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯒ ꯂꯥꯛꯑꯦ ꯕꯁꯇꯁꯨ ꯕꯁꯁꯦ ꯈꯤꯇꯪ ꯇꯣꯡꯉꯦ ꯕꯁꯇꯁꯨ 오케이 ꯑꯗꯒꯤꯗꯤ ꯈꯣꯡꯅ ꯂꯥꯛꯑꯦ 이니 ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯣꯏ ꯏꯆꯥꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯔꯣ 이니 ꯑꯩꯒꯤ ꯃꯃꯤꯡꯗꯤ ꯇꯣꯃꯥꯜ ꯀꯧꯋꯦ ꯇꯣꯃꯥꯜ ꯑꯧ ꯅꯪ ꯀꯥꯏꯗꯒꯤ ꯂꯝꯅꯤꯁꯤꯕꯣ ꯑꯩ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏꯔꯣ ꯑꯩꯁꯦ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤꯅꯦ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯀꯔꯝꯕ ꯂꯣꯛꯊ꯭ꯔꯥꯎꯒꯤꯅꯣ ꯂꯣꯛꯊ꯭ꯔꯥꯎ ꯃꯈꯥ ꯂꯩꯀꯥꯏ ꯂꯣꯛꯊ꯭ꯔꯥꯎꯒꯤ ꯑꯃ ꯐꯥꯎꯔꯒ ꯆꯠꯇꯣꯏꯔꯣ ꯂꯣꯛꯊ꯭ꯔꯥꯎ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯂꯣꯛꯊ꯭ꯔꯥꯎꯗꯁꯨ ꯀꯩꯅꯣ ꯀꯩꯅꯣ ꯑꯋꯥꯡ ꯂꯩꯀꯥꯏ ꯂꯩꯕꯒꯤ ꯃꯅꯤꯡꯒꯤ ꯂꯩꯕꯗ ꯃꯈꯥ ꯂꯩꯀꯥꯏ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯨꯗꯒꯤꯅꯤ 이니 ꯀꯣꯏꯔꯛꯑꯝꯃꯕꯣ ꯂꯣꯛꯊ꯭ꯔꯥꯎꯁꯦ ꯀꯣꯏꯔꯛꯑꯦ 이니ꯅ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯣꯏ ꯑꯣ ꯂꯣꯛꯊ꯭ꯔꯥꯎꯒꯤꯗꯩ ꯄꯥꯈꯪꯒ ꯈꯪꯅꯔꯝꯕ꯭ꯔꯣ 이니ꯁꯦ ꯍꯣꯏ ꯈꯪꯅꯔꯝꯃꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ 이니ꯒ ꯈꯪꯅꯕ ꯄꯥꯈꯪꯗꯤ ꯃꯃꯤꯡꯗꯤ ꯁꯀꯠꯇꯤꯌꯥ ꯀꯔꯤ ꯁꯀꯠꯇꯤꯌꯥ ꯑꯣ ꯄꯄꯥ ꯅꯪꯒꯤ ꯀꯩꯅꯣꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯦꯟꯗꯣ ꯁꯤꯂ ꯃꯦꯔꯤꯅ ꯄꯤꯔꯛꯄ ꯌꯣꯡꯆꯥꯛꯁꯦ ꯈꯦꯠꯄ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯕ ꯋꯥꯅꯤ ꯖꯣꯔꯣ 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 ꯆꯠꯂꯦ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯦꯟꯗꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯦꯟꯗꯣ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯦꯟꯗꯣ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯐ꯭ꯔꯦꯟꯗꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯇꯣꯝꯕꯤꯆꯧ ꯑꯥꯎ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯁꯤꯅ ꯍꯥꯏꯒꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯅꯠꯇꯦ 이니 ꯑꯩꯈꯣꯏꯗ ꯆꯥꯛꯆꯥꯔꯒ ꯆꯠꯂꯣꯀꯣ ꯍꯣꯔꯦꯟ ꯍꯣꯏ ꯆꯠꯀꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅꯣ 이니ꯁꯤꯕꯣ 우티 짜니게 우티 짜닝에 너부디 이니디 내야죠 야우드러미네 우티니에나 바래다고 내야야 우리 영어 이니 자티요 이니 자티벤데 이거 에이즈나기고 저 이니 해롱잡고 잡아 hei mu lao chak cha ba nang mi mai da ti chak cha chap program dor ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟ ꯑꯍꯟ ꯍꯥꯟꯅ ꯌꯧꯔꯛꯑꯦꯀꯣ ꯊꯥꯞꯅ ꯆꯪꯉꯦ ꯇꯨ ꯏꯆꯥꯅꯨꯄꯤꯒ ꯅꯤꯉꯣꯟ ꯑꯍꯟꯒ ꯌꯧꯔꯛꯑꯦ ꯍꯣꯔꯦꯟ ꯅꯤꯉꯣꯟ ꯑꯇꯣꯝꯕꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯑꯅꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕꯗ ꯁꯤꯂꯥꯗꯤ ꯁ꯭ꯋꯥꯏꯗ ꯍꯨꯃꯥꯡ ꯀꯥꯡꯉꯨꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯕ꯭ꯂꯦꯁꯤꯅ ꯑꯩꯉꯣꯟꯗ ꯏꯆꯦꯕꯅꯦꯅ ꯅꯤꯉꯣꯟ ꯑꯍꯟ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟ ꯑꯇꯣꯝꯕꯤꯗ ꯉꯥꯏꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯥꯕꯤꯔꯣ 이베마 ꯊꯝꯃꯣ ꯑꯩ ꯇꯧꯒꯦ ꯁꯤꯁꯦ ꯐꯨꯛꯇꯣꯛꯑꯗꯧꯔꯥ ꯊꯝꯈꯤꯗꯣꯏꯔꯥ ꯈꯤꯇꯪꯗꯤ ꯄꯥꯜꯂꯤꯕꯅꯦ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯕꯒ ꯍꯦꯛꯑꯣ ꯈꯥꯃꯦꯟ ꯁꯤꯟꯕ ꯃꯆꯥꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯆꯥꯗꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯅꯥꯒꯤ ꯍꯦꯛꯄ ꯌꯥꯕ ꯍꯦꯛꯑꯁꯤ ꯁꯤꯂꯥꯅꯁꯨ ꯅꯍꯥꯟ ꯃꯈꯥꯗ ꯈꯔꯝꯁꯨ ꯍꯦꯛ ꯊꯝꯈ꯭ꯔꯕꯅꯤ ꯑꯣ ꯈꯥꯃꯦꯟ ꯁꯤꯟꯕ ꯃꯅꯥꯗꯣ ꯌꯥꯝꯗꯤ ꯌꯥꯝꯗꯕꯅꯤ ꯍꯦꯛꯈꯤꯕꯗꯣ ꯃꯅꯝꯒꯤꯅꯤꯗ ꯃꯅꯝ ꯅꯨꯡꯁꯤꯕꯅꯦꯕ ꯑꯗꯩ ꯆꯝꯄ꯭ꯔꯥꯁꯨ ꯍꯧꯔꯤ ꯅꯍꯥꯟ ꯉꯔꯥꯡ ꯑꯥꯗꯗꯤ ꯍꯧꯋꯤ ꯅꯣꯏꯒꯤ ꯍꯧꯕꯗꯨꯕꯨ ꯑꯣꯏꯅ ꯍꯦꯜꯂꯛꯇꯕꯅꯤ ꯍꯣꯏ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯀꯩꯗꯣ ꯑꯁꯤꯗꯁꯨ ꯃꯅꯥꯈꯔ ꯂꯩ ꯑꯗꯨꯝ ꯍꯧꯔꯤ ꯄꯥꯝꯕꯤ ꯃꯅꯨꯡꯗꯁꯨ ꯃꯅꯝꯒꯤꯅꯤ ꯃꯅꯥ ꯌꯥꯝꯃꯦꯕ ꯁꯤꯗ ꯏꯆꯦꯒ ꯏꯕꯥꯅꯤ ꯀꯩꯅꯣ ꯍꯦꯛꯄ ꯂꯥꯛꯏꯅꯤ ꯎꯇꯤ ꯃꯆꯟ ꯊꯤꯕ ꯂꯥꯛꯏꯅꯤ ꯃꯊꯛꯇ
Dum mana hekning bagai lo hekta lo isi adum chong khalakan. Mayon oi jajuna ka sukai de. Adum hekta. Sijina akogi mukhi pandu ne ko. Atai masam sa dum hek yani chi hekning ade. Adum hogi ki loina chong khala bane ba no ba no kem kai de ba. Sian da ka oi bai dum hek ro. Yan mana yan. Cái nó tao rồi thôi, giờ nó tao ăn cái pulau hấp cho vidane, mix tao gì đó phải nó có. Xe, đây là ai khơi cái cheiraoba cái horen lại cái thà độc na ba, để xem mình này, mà sao tụi năng xem nuôi tri bo, ini sakit tom bia, xem bao nuôi tri bo. Sakti bi. Nang ngai sakit tom bi ko ga de ne na me. Se yengo. Padi phajare akoi sidai da icha jing ga pulap akoi ahum mari chang siam bane. Phajab de akoi ni hen hele mayam yam to udram ni na. Kari kari mathel loi sala ge. Akoi je amri loi sim se siba photo loi sale. Uti thagat le. Acha irom bagi photo loi sala. Kari ba. Iromba. Khir loi Iromba si loi re. Kai kai wali. Nang hong loi re. Adu charam dai da thara ka loje. Adu di ayam balo sale. Nga ga uti ga dangai re ko. As akoi ise gi uti ni nga si uti hor ni. Na sai la ro ha ga ai uti ya na kan le ba ma na. Anga ga na sang do ne. Mayam se ngasi gi nga je video da di masak masu siam phajati. Aka ba male. Yengu la ne video da. Khen nei ko. Video da ne nga je kar lai ma le. Madra. Asem da di masu yam phajai ba ko adu. Puja ni ne amtana mulao na hai adu ko last. Video da aka ba man. Male phajai ba ada mai kai no di iPhone na soi bane da. iPhone na soi bane. Uti ju pem to do kasto Mi yam na special oi ko ko ma le bani. ngasi sonda uti gi specialist na ko ise le re nga gi na sila le re sida soi re di soi ra ba na dra sida hauti hai to khabai pa ta na ga da me adu da hauti hai pu to khabai ma pa ra nga ai lo re na dra phajare ngasi gi nai re mayam sidai da na hujik lagi chak thana na bala pidana kakthari lai gi jidi akhoi dagi hekcha bala ne duga sigi chana na bala jina aine market te leira pune hujik ti la je sidai da akhoi ne hekwa pa ki du ju leitre se kana nom la e April gi 14 jong la ki akhoi di ahaw ba thilake de tam thilak pe ngasi noi ni smai kan to ga iche ga silaga phane ka silaga to yum nuksi wani yam yam nuksi akhoi bungo gi ju ngak tang le khudai pi ge tong khudai le ne mai jo mai di pakang ni na lei ma chu pi orange ro du da mani akhoi gi lai gi kari kara ka li jing je akhoi isa da gi hobo ngak tane la ji ju isa da gi akhoi hingon dei hai tare terrace garden da gi mayam sidai da hujik chahau khir ju lo shala e kaju ji hap ta ngai bo nangi ja as kaju di dum madi ber ber pet ka dong na ta po ni na kaim kai de chap ya ro phajare khir ju phajare Sing sai me gi me am yaw green ni chara nang chan ba ni khir di du ni kai no Hore na mahila ang ge sing sa kitang hap ke dong horen horen charam dai gi sahan mo do adu de yar
Mấy tare mathien yam bay yam da ba lai ge khoi ngam jaba khara ai ichanupi atun kai ne ichanupi khak tangai re iche di yore ichanupi da ngai re yor ka do ba sak thong nhé moi kan tok tra chu lai gi chak loi ra ga di ko tao thua đó này chak na khoi na khoi la sa khoi cooker je ma chak thong ni ba cooker je hamti man dre ma hawai jar gi cooker ne ma lita train thoi gi cooker ne này cái dress em yên rồi xin hãy khơi cả cái dress một khai ya nhìn đi ya đi làm đâu rồi tụt biếng sụt đâu ai gi ichanupi ju yore ana ngasai gi ichan jar te na bi ichan ju yore iche di ngan na yo vi ra ba ne này đây là gì này đây bây giờ dhap ti ana Sini lagi di kana namnya. Kalau tempat apa itu sebenarnya? Lagi sih. Sudah bersama. Mấy anh ấy sao nên biết ăn qua Nuairo anai yau kana yam nuai na leiro. Ngam nuai da su anai yau su nuai. Sijuna maning maya gi khoi si maning maya sai ko khoi gi de. Sina maning maya gi oina katok jaba. Se khoi hobji ka muk cheiraoba gi injang la na chali ne. Silaga ichan ga jula e. Aje ka karuna ga gi quarter mayum yore sa ani gi je akhoi gi firon ji ga sela lak phe ngak ngak yeng ore manu Betul kalau je. Tiga ni. Noi ore tum hogolak pagi nung dawaram chara wana ba thilai ne Yang boleh. Ay ko no sina hana wen ganda. Yang boleh. Ini pulse. Para ang tinggal dulu. Tu pare. Hadi ning man le habe yana. Dia kompring. Nate noi na khana ba hora ju mi ko malai ne Nate asonda dana to yo no parong gida ani tharo no pirong gida na ahum pulap adu da hap thara sa no punjal laga
ꯈꯔꯒ ꯊꯥꯕꯜ ꯆꯣꯡꯕꯩ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯏ ꯄꯪꯍꯥꯞ ꯍꯥꯞꯄ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯞꯄꯣ ꯑꯍꯥꯟꯕꯒꯤ ꯈꯔ ꯍꯥꯞꯁꯦ ꯑꯗꯨꯗꯨꯒꯅꯦ ꯑꯗꯨꯝ ꯑꯀꯣꯟꯕꯒꯤꯅ ꯀꯣꯊꯅꯔꯁꯦ ꯁꯤꯗ ꯊꯝꯃꯒ ꯑꯍꯥꯟꯕꯒꯤ ꯃꯇꯨꯡ ꯑꯃꯒꯨꯝꯕꯗꯤ ꯍꯥꯞꯅꯤꯡꯕ ꯅꯠꯇꯦ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯤꯆꯟꯗ ꯊꯝꯈ꯭ꯔꯁꯦ ꯁꯤꯅꯦ ꯀꯔꯤ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯆꯠꯇꯦ ꯁꯤꯗꯩꯗ ꯀꯣꯠꯂꯥꯗꯅꯦ ꯍꯥꯟꯅ ꯐꯣꯟ ꯇꯧꯔ ꯁꯤꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯃꯃꯥꯡ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯥꯡ ꯁꯟꯗꯦꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯍꯥꯏꯔꯦꯕꯀꯣ ꯃꯣꯏꯅ ꯀꯩꯅꯣꯗꯩ ꯂꯧꯕꯤꯔꯣ ꯒꯥꯖꯤꯄꯨꯔꯗꯩ ꯂꯧꯕꯤꯔꯛꯑꯣ ꯃꯣꯏꯅ ꯂꯧꯔ ꯊꯝꯕꯤ ꯆꯦ ꯑꯩ ꯑꯃꯨꯛ ꯍꯥꯞꯄꯣꯔꯥ ꯉꯥ ꯍꯥꯞꯄꯣꯁꯦ ꯑꯩ ꯈꯦꯔꯁꯦ ꯍꯥꯞꯄꯣꯁꯦ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯛꯄꯩꯗꯨꯗ ꯍꯥꯞꯁꯤꯔ ꯈꯦꯔꯗꯣ ꯉꯁꯤꯒꯤ ꯍꯥꯎꯁꯐꯨꯜ ꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯗꯨꯗꯤ ꯂꯥꯏꯅ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯑꯊꯣꯡꯕ ꯀꯥꯡꯕꯨꯅ ꯇꯝꯕ ꯇꯥꯔꯦ 이제 뭐로 어떻게 좀 더 빨리로 ꯑꯩꯈꯣꯏꯗꯤ ꯍꯧꯔꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯔꯣꯝꯕꯗ ꯑꯗꯨꯝ ꯍꯥꯏꯌꯣ 이런거 하위라 아이고 엄마. ꯎꯃꯣꯔꯣꯛ ꯍꯥꯞꯄꯅꯦ ꯉꯁꯤꯗꯤ ꯑꯩ ꯊꯝꯕꯝꯁꯦ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕꯅꯦ ꯁꯤꯡꯖꯨꯁꯦ ꯈꯤꯇꯪ ꯊꯥꯖꯔꯛꯀꯦꯀꯣ ꯍꯥꯎꯅꯤꯅ ꯍꯥꯏꯗꯤ 아직 작게 잡아. ꯎꯇꯤ ꯈꯌꯥꯝ ꯇꯧꯔꯒ ꯃꯊꯛ ꯊꯨꯝ ꯅꯝꯅꯕ ꯃꯦꯔꯤ ꯀꯔꯝꯕꯅ ꯈꯔ ꯍꯥꯎꯏ ꯀꯔꯝꯕꯅꯈꯔ ꯍꯥꯎꯇꯦ ꯍꯥꯏꯔꯣ 아이라 애기들 너희 하위 ꯑꯩꯈꯣꯏ ꯀꯥꯒꯨꯝꯕꯅꯦ ꯃꯥꯗꯤ ꯅꯠꯇꯦ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯕꯗ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯏꯕꯦꯝꯃ ꯅꯪꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯀꯔꯝꯕꯅ ꯍꯥꯎꯏ ꯀꯔꯝꯕꯅ ꯍꯥꯎꯇꯦ 이런거는 하이를 하고 ꯏꯔꯣꯝꯕꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯥ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯦ ꯌꯣꯡꯆꯥꯛꯁꯨ ꯑꯣꯏꯕ ꯌꯥꯏ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯔꯦꯅ ꯏꯆꯦꯒꯤꯗꯤ ꯏꯆꯦ ꯆꯥꯕ ꯍꯧꯔꯕ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯅ ꯑꯥ ꯀꯩꯅꯣꯅꯦ ꯆꯥꯛꯁꯤꯗꯤ ꯍꯧꯔꯝꯃꯔꯣꯏ ꯍꯟꯗꯛ ꯆꯥꯛ ꯍꯥꯎꯏꯗ 아니야 너희 하위 쟤는 뭐 어디 하우도 ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯦꯝꯕꯗꯤ ꯀꯔꯝꯕꯅ ꯍꯧꯏ ꯉꯁꯤꯁꯦ ꯏꯔꯣꯝꯕ ब्लेसिंग कहीं होगे कौन सा ज़्यादा अच्छा है चिकन हाँ गुड इबंगो नंगदे अंगोबुजे हावेको 아주 अंगोबुजे ꯌꯥꯝ ꯄꯥꯝꯃꯦ ꯑꯃꯨꯕꯁꯤꯗꯤ ꯅꯪ ꯊꯥꯔꯛꯑꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯪꯉꯛꯑꯅꯣ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯎꯔꯅꯤ ꯑꯩꯅ ꯊꯣꯡꯉꯅꯤ 아이수 이제가 짭 맞네 이런 거 짜는 아이디에 이제는 더 먹으세요 너희 하위 우티 임도 통할 이치야 짝 티브도 미청은 가이 나이 티브를 좀 나더라가 거의 붕어로 자토기를 감더래 와 혼자 그 말을 와홍 전화 안 해줘야 누피기나 얌얌 하빠 누파가 얌다 하빵들자 마찬가지 예리에서 사는 사람 같죠? 이제 인장 좀 그럴 깔래디가 많이 떠요 누비 서울랑에 마망 자히 좀 게임 이점 점버드 복대 강함데 자히지만 한dak 좀 약부지가 많이 떠 와 파이낸은 이제 살로 좋아요, 근데 성장 오게 돼. 유튜브 비디오 남버싱도 유튜브 남버싱도 너희 하위 이제 생각이 다 하고 있는 하는다 브라 다 하나 때고 본 비리세 누구 과게 공망하게 이 안감 잡아 그런 이거네봐 하나 나야 하디 좀 어떤 거 사시나 메리. 한대박이 한대리네봐. 우리 그런 거 줄래 한대봐. 그 가부지 이러면은 내가 뭐 어느 당 가야. 모로 잡으면 일단부터 내 진주 꺼주게도 뭐 이런 거 네. 아니 수를 이로 사이봐. 가면 뭐로 엉망이. 하위 남시도 아마가
ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯩꯔꯦꯒꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯃꯣꯔꯣꯛꯇꯨꯗꯤ 35 40 ꯊꯥꯅꯤ ꯑꯗꯒꯤ ꯑꯃꯨꯛ ꯎ ꯃꯣꯔꯣꯛ ꯍꯥꯞꯇꯣꯏꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯁꯤ ꯍꯅꯨꯕꯁꯤꯗꯩ ꯂꯩꯔꯗꯤꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯉꯔꯥꯡ ꯊꯣꯛꯄ ꯇꯔꯥꯏ ꯂꯩꯔꯦ ꯂꯥꯏ ꯍꯥꯞꯄ ꯔꯣꯇꯤ ꯑꯁꯤꯒꯤ ꯃꯣꯔꯥꯁꯤꯗꯤ ꯃꯔꯥꯏꯗ ꯌꯥꯝ ꯐꯩꯌꯦ ꯑꯩꯗꯤ ꯑꯍꯥꯎꯕ ꯌꯥꯎꯗ꯭ꯔꯦꯅ ꯎꯇꯤ ꯅꯣꯟꯁꯇꯣꯞꯇꯅꯤ ꯆꯪꯉꯤꯁꯦ ꯂꯥꯗꯣ ꯃꯔꯥꯏꯕ ꯐꯩ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯂꯥꯁꯦ ꯂꯥꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯌꯥꯝ ꯆꯥꯏꯗꯅ ꯃꯔꯥꯏꯕꯛ ꯐꯕ ꯂꯥꯁꯤ ꯎꯠꯂꯛꯀꯦ ꯈꯣꯠꯆꯩꯗ ꯆꯥꯔꯤꯕ ꯃꯤꯗꯤ ꯎꯠꯂꯛꯑꯔꯣꯏ ꯁꯦꯝ ꯆꯥꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯔ ꯇꯥꯔꯦ ꯍꯥꯞꯈ꯭ꯔꯤꯅꯦ ꯏꯆꯦꯅ ꯉꯝꯃꯔꯣꯏ ꯑꯗꯩ ꯌꯦꯡꯗ꯭ꯔꯤ ꯆꯥꯊꯣꯛꯑꯣ ꯂꯥꯗ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯨꯏ ꯑꯁ ꯉꯁꯤꯒꯤ ꯍꯩꯁꯤꯗꯤꯀꯣ